ꯃꯌꯥꯝꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯅꯕ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡ ꯇꯧꯔꯛꯏꯅꯤꯀꯣ ꯃꯌꯥꯝ ꯆꯪꯕꯤꯔꯛꯑꯣ ꯃꯌꯥꯝ ꯑꯗꯨꯝ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯑꯩ ꯄꯥꯊꯣꯛꯆꯔꯛꯑꯒꯦ ꯑꯩꯈꯣꯏꯁꯦ ꯇ꯭ꯌꯨꯁꯗꯦꯒ ꯁꯦꯇꯔꯗꯦꯒ ꯍꯦꯛ ꯂꯥꯏꯚ ꯊꯥꯕꯗꯣ ꯃꯃꯥꯡꯒꯤ ꯇ꯭ꯌꯨꯁꯗꯦꯗꯣ ꯈꯤꯇꯪ ꯐꯔꯛ ꯇꯥꯕꯗꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔ ꯂꯩꯕꯅ ꯂꯥꯏꯚ ꯊꯥꯍꯧꯗꯦꯕ ꯑꯗꯣ ꯉꯁꯤ ꯁꯦꯇꯔꯗꯦꯁꯦ ꯃꯌꯥꯝꯒꯤ ꯀꯃꯦꯟ ꯄꯥꯊꯣꯛꯑꯒꯦ ꯃꯌꯥꯝꯒꯤ ꯃꯣꯠ ꯇꯥꯔꯒꯦꯅ ꯉꯁꯤꯗꯤ ꯂꯥꯏꯚ ꯊꯥꯔꯛꯑꯕꯅꯤ ꯃꯌꯥꯝ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯇꯥꯏꯇꯜꯁꯦ ꯎꯕꯗꯗꯤ ꯑꯗꯨꯝ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯉꯝꯃꯅꯤꯀꯣ ꯀꯩꯃꯤ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯥ ꯃꯁꯤ ꯃꯌꯥꯝꯒꯤ ꯀꯣꯏꯁꯟꯅꯦ ꯅꯠꯇ꯭ꯔꯒ ꯀꯩꯃꯤ ꯂꯣꯏꯔꯗ꯭ꯔꯥ ꯅꯠꯇ꯭ꯔꯥ ꯀꯩꯃꯤ ꯂꯣꯏꯔꯗꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯀꯩꯃꯤꯁꯦ ꯃꯈꯥ ꯍꯥꯞꯄꯛꯈꯤꯔꯣꯏꯗ꯭ꯔꯥ ꯁꯤ ꯃꯌꯥꯝꯅ ꯑꯗꯨꯝ ꯍꯪꯉꯒ ꯂꯩꯔꯕ ꯋꯥꯍꯪꯅꯦ ꯑꯗꯣ ꯉꯁꯤꯗꯤ ꯑꯩ ꯄꯥꯎꯈꯨꯝ ꯂꯣꯏꯅ ꯄꯤꯖꯔꯒꯦ ꯑꯗꯨꯅ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯃꯌꯥꯝ ꯑꯩ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡꯁꯤꯗ ꯆꯪꯕꯤꯔꯛꯂꯤꯕ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯁꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯀꯩꯃꯤꯁꯦ ꯍꯌꯦꯡ ꯍꯥꯞꯀꯗꯧꯔꯤꯕ ꯏꯄꯤꯁꯣꯠꯁꯤꯅ ꯍꯟꯗꯛꯀꯤ ꯁꯤꯖꯟꯁꯤꯒꯤ ꯑꯣꯏꯔꯒꯗꯤ ꯀꯩꯃꯤꯁꯦ ꯂꯣꯏꯁꯜꯂꯅꯤꯕ ꯑꯗꯨꯒ ꯃꯇꯝ ꯈꯔ ꯑꯩꯈꯣꯏꯅ ꯀꯥꯜꯂꯤꯉꯩ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯍꯥꯞꯆꯈ꯭ꯔꯕ ꯋꯥꯔꯤ ꯃꯌꯥꯝꯅ ꯃꯈꯥ ꯇꯥꯔꯛꯂꯔꯣꯏꯗ꯭ꯔꯥ ꯍꯪꯕ ꯋꯥꯔꯤ ꯈꯔ ꯂꯩꯖꯔꯤꯀꯣ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯍꯦꯟꯖꯨ ꯅꯍꯥ ꯑꯗꯨꯒ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤ ꯑꯃꯗꯤ ꯁꯟꯗ꯭ꯔꯦꯝꯕꯤ ꯆꯩꯁ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯂꯣꯏꯍꯧꯗꯕ ꯋꯥꯔꯤ ꯈꯔꯗꯤ ꯂꯩꯔꯤꯕ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤꯒꯨꯝꯕ ꯁꯤꯒꯨꯝꯕ ꯋꯥꯔꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯃꯔꯛꯁꯤꯗ ꯁꯦꯝꯇꯣꯛꯑꯀꯥꯟꯗ ꯃꯌꯥꯝꯅ ꯃꯈꯥ ꯍꯥꯞꯄꯤꯔꯛꯑꯣ ꯂꯣꯏꯗꯕꯤꯗ ꯂꯣꯏꯁꯤꯟꯈ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯀꯥꯏ ꯍꯪꯕꯤꯔꯛꯄꯗꯣ ꯁꯤꯒꯨꯝꯕ ꯋꯥꯔꯤꯁꯤꯡꯁꯦ ꯑꯣꯏꯅ ꯑꯩ ꯂꯣꯏꯁꯤꯟꯒꯦꯅ ꯈꯟꯖꯩ ꯑꯩꯈꯣꯏꯅ ꯄ꯭ꯂꯥꯟ ꯑꯗꯨꯃꯥꯏꯅ ꯇꯧꯖꯔꯦ ꯑꯗꯨꯒ ꯃꯊꯪꯗ ꯑꯃꯨꯛ ꯀꯩꯃꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯑꯣꯡ ꯑꯃꯗ ꯄꯨꯔꯥ ꯀꯩꯃꯤꯁꯦ ꯃꯑꯣꯡ ꯑꯃ ꯇꯧꯔꯅꯤ ꯃꯊꯪ ꯂꯥꯛꯄꯗꯗꯤ ꯑꯗꯨꯒ ꯄꯨꯝꯅꯧ ꯅꯧꯕ ꯃꯑꯣꯡ ꯑꯃꯗ ꯀꯩꯃꯤ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯀꯅꯤ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯟꯊꯣꯏꯕ ꯏꯁꯤꯡ ꯆꯥꯎꯕ ꯆꯥꯎꯍꯟꯕꯤꯔꯛꯑꯣ ꯍꯥꯏꯕꯗꯨꯁꯨ ꯑꯩꯈꯣꯏ ꯃꯊꯪꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯁꯤꯖꯟꯁꯦ ꯁꯤꯗꯗꯤ ꯑꯉꯥꯡ ꯑꯅꯤꯁꯨ ꯃꯄꯨꯡ ꯃꯔꯩ ꯐꯥꯕ ꯃꯄꯥꯡꯒꯜ ꯀꯟꯕ ꯃꯊꯧꯅꯥ ꯂꯩꯕ ꯑꯗꯨꯒꯨꯝꯂꯕ ꯏꯁꯤꯡ ꯆꯥꯎꯕ ꯄꯥꯟꯊꯣꯏꯕ ꯑꯣꯏꯔꯒ ꯂꯥꯛꯑꯅꯤ ꯃꯌꯥꯝ ꯃꯌꯥꯝ ꯁꯥꯎꯟ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯗꯨꯝ ꯇꯥꯕ꯭ꯔꯥ ꯑꯣꯖꯥ ꯁꯦꯠꯇꯤꯡꯗ ꯆꯪꯉꯒ ꯍꯥꯏꯐꯦꯠꯇꯪ ꯆꯦꯛ ꯑꯝꯇ ꯇꯧꯕꯤꯌꯨꯅꯦ ꯃꯣꯅꯤꯇꯥꯏꯖꯦꯁꯟ ꯀꯩꯀꯥ ꯀꯃꯦꯟ ꯅꯨꯡꯃꯦꯟꯒꯤ ꯀꯩꯒꯤ ꯈꯤꯇꯪ ꯌꯦꯡꯕꯤꯔꯛꯑꯣ ꯅꯣ ꯀꯤꯠꯁꯀꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯀꯃꯦꯟ ꯀꯩꯅꯣ ꯇꯧꯕꯗ ꯃꯤ ꯍꯥꯟꯅꯗꯤ ꯁꯠ ꯆꯪꯉ ꯀꯃꯦꯟ ꯑꯃ ꯂꯥꯛꯑꯦꯕ ꯁꯤ ꯂꯥꯛꯇꯦꯕ ꯊꯥꯔꯦꯀꯣ ꯃꯌꯥꯝ ꯇꯦꯛꯅꯤꯀꯦꯜ ꯀꯩꯅꯣꯝꯃ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯤꯇꯪ ꯂꯩ ꯑꯗꯣ ꯍꯥꯏꯐꯦꯠꯇꯪ ꯁꯦꯝꯗꯣꯛꯆꯒꯦ ꯌꯥꯔꯅꯤ ꯃꯣꯏ ꯑꯝꯇꯪ ꯆꯪꯉꯒ ꯌꯦꯡꯉꯣꯅꯦ ꯀꯃꯦꯟ ꯑꯝꯇꯪ ꯁꯤꯗ ꯆꯥꯠꯇꯣ ꯀꯃꯦꯟ ꯑꯃ ꯇꯧ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕꯤꯔꯤꯕ꯭ꯔꯥ ꯃꯃꯥꯡꯒꯤ ꯇ꯭ꯌꯨꯁꯗꯦꯗꯁꯨ ꯑꯩꯈꯣꯏꯁꯦ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯍꯧꯗ꯭ꯔꯦ ꯃꯌꯥꯝꯒꯤ ꯀꯃꯦꯟ ꯄꯥꯊꯣꯛꯍꯧꯗ꯭ꯔꯦ ꯑꯗꯣ ꯉꯁꯤꯗꯤ ꯑꯃꯨꯛ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡꯁꯤꯗ ꯃꯌꯥꯝꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯒꯦ ꯃꯌꯥꯝꯒꯤ ꯀꯃꯦꯟ ꯄꯥꯔꯒꯦꯅ ꯂꯥꯏꯚ ꯊꯥꯔꯛꯑꯕꯅꯤ ꯃꯌꯥꯝ ꯆꯪꯕꯤꯔꯛꯑꯣ ꯁꯥꯎꯟ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯦꯀꯣ ꯀꯩꯁꯨ ꯇꯧꯗꯕ꯭ꯔꯥ ꯑꯣꯀꯦ ꯄꯤꯕ꯭ꯔꯥ ꯄꯤꯔꯛꯄ꯭ꯔꯥ ꯅꯪꯒꯤ ꯍꯥꯏꯕ ꯅꯪꯅ ꯑꯃ ꯄꯤꯁꯜꯂꯛꯑꯣ ꯍꯥꯏꯕ
ꯂꯥꯏ ꯑꯗꯨꯗꯤ ꯂꯥꯛꯇꯕꯅꯦ ꯇꯩꯒꯤ ꯆꯪꯉꯛꯇꯕꯅꯤ ꯉꯁꯤꯗꯤ ꯀꯩꯅꯣꯝ ꯇꯧꯔꯤ ꯌꯥꯎꯗ꯭ꯔꯤ ꯃꯌꯥꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯁꯤ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯀꯃꯦꯟ ꯄꯥꯊꯣꯛꯆꯔꯛꯑꯒꯦ ꯉꯁꯤꯗꯤ ꯃꯤꯁꯦ ꯏꯍꯥꯡ ꯍꯥꯡꯕꯗꯧꯅ ꯇꯧꯏꯀꯣ ꯍꯥꯟꯅꯗꯤ ꯀꯃꯦꯟꯁꯦ ꯃꯌꯥꯝ ꯃꯌꯥꯝ ꯇꯧꯔꯒ ꯄꯥꯊꯣꯛꯄ ꯅꯪꯍꯧꯗꯕ ꯃꯌꯥꯝ ꯆꯠꯈꯤꯕ ꯌꯥꯎꯕꯅꯦ ꯑꯗꯣ ꯉꯁꯤꯗꯤ ꯃꯤꯁꯦ ꯏꯔꯟ ꯂꯠꯂꯦ ꯂꯝꯇꯥꯏ ꯊꯥꯡꯖ ꯑꯣꯏꯕꯒꯤꯔ ꯌꯨꯝꯗ ꯂꯣꯏꯅ ꯂꯩꯅꯈ꯭ꯔꯕ꯭ꯔꯥ ꯐꯣꯟ ꯄꯥꯏꯅꯗ꯭ꯔꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯉꯁꯤꯁꯦ ꯌꯥꯝ ꯀꯨꯏꯅ ꯊꯥꯔꯣꯏ ꯑꯩꯁꯨ ꯉꯥꯏꯍꯥꯛꯇꯤ ꯃꯌꯥꯝꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯨꯝ ꯇꯧꯁꯤꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯃꯤꯁꯦ ꯂꯣꯏꯈꯤꯔꯣꯏ ꯃꯌꯥꯝꯅ ꯀꯩꯃꯤ ꯑꯗꯨꯝ ꯂꯦꯞꯈ꯭ꯔꯗꯣꯏꯔꯥ ꯂꯣꯏꯔꯗꯣꯏꯔꯥ ꯑꯗꯨꯝ ꯍꯪꯕꯤꯔꯛꯏꯀꯣ ꯑꯗꯨꯒ ꯀꯩꯃꯤꯁꯦ ꯀꯔꯝ ꯀꯥꯟꯗ ꯍꯥꯄꯛꯀꯗꯣꯏꯅꯣ ꯁꯤꯒꯤ ꯋꯥꯍꯪꯁꯤꯅ ꯃꯌꯥꯝꯅ ꯑꯗꯨꯝ ꯍꯪꯉꯒ ꯂꯩꯕꯅꯦ ꯀꯩꯃꯤ ꯂꯣꯏꯔꯗ꯭ꯔꯥ ꯁꯤꯁꯦ ꯌꯥꯝ ꯍꯪꯉꯦ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯁꯤꯖꯟꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯍꯌꯦꯡ ꯍꯥꯞꯆꯔꯛꯀꯗꯧꯔꯤꯕ ꯏꯄꯤꯁꯣꯠꯁꯦ ꯁꯤꯁꯤꯅ ꯂꯥꯁ ꯁꯤꯖꯟ ꯑꯣꯏꯔꯅꯤꯕꯀꯣ ꯁꯤꯖꯟꯁꯤꯒꯤ ꯑꯣꯏꯅ ꯂꯥꯁ ꯏꯄꯤꯁꯣꯠ ꯑꯣꯏꯔꯅꯤꯕ ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛ ꯃꯃꯥꯡꯗꯁꯨ ꯍꯥꯏꯖꯈ꯭ꯔꯤꯕꯗꯨꯅꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅꯗꯤ ꯍꯥꯞꯈ꯭ꯔꯕ ꯂꯣꯏꯍꯧꯗꯕ ꯋꯥꯔꯤ ꯈꯔ ꯂꯩꯔꯤꯗꯅꯀോ ꯈꯨꯗꯝ ꯑꯣꯏꯅ ꯍꯦꯟꯖꯨ ꯅꯍꯥ ꯑꯗꯨꯒ ꯍꯦꯟꯖꯨ ꯅꯍꯥꯁꯦ ꯍꯧꯖꯤꯛꯀꯤ ꯌꯥꯝ ꯆꯥꯟꯅꯒꯅꯤ ꯍꯦꯟꯖꯨ ꯅꯍꯥꯁꯨ ꯑꯩ ꯍꯧꯖꯤꯛ ꯁꯦꯝꯃꯤꯌꯦꯕꯀோ ꯍꯦꯟꯖꯨ ꯅꯍꯥꯒꯤ ꯑꯩꯈꯣꯏ ꯀꯟꯅ ꯁꯦꯝꯖꯔꯤ ꯂꯝꯇꯥꯏ ꯊꯥꯡꯖ ꯉꯁꯤꯁꯦ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏ ꯈꯔꯗꯤ ꯍꯥꯞꯀꯦꯅ ꯌꯦꯡꯈꯨꯝꯕꯝ ꯖꯦꯕꯤꯠ ꯇꯔꯥꯝ ꯂꯧꯖꯔꯤ ꯑꯗꯨꯅ ꯑꯩ ꯀꯩꯅꯣ ꯇꯧꯈꯤꯕ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯕ ꯋꯥꯔꯤ ꯑꯩꯈꯣꯏꯅ ꯂꯣꯏꯁꯤꯜꯍꯧꯗꯕ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤ ꯁꯟꯗ꯭ꯔꯦꯝꯕꯤ ꯁꯩꯁ꯭ꯔꯥ ꯍꯦꯟꯖꯨꯅꯥ ꯁꯤꯒꯨꯝꯕꯁꯦ ꯂꯣꯏꯁꯤꯜꯂꯤꯉꯩ ꯃꯇꯝ ꯈꯔꯁꯦ ꯋꯥꯔꯤ ꯈꯔꯁꯦ ꯁꯦꯝꯃꯅꯤ ꯑꯗꯨꯒ ꯃꯇꯨꯡ ꯇꯥꯔꯛꯄꯗꯗꯤ ꯀꯩꯃꯤꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯑꯣꯡ ꯃꯇꯧ ꯑꯃꯗ ꯍꯥꯟꯅ ꯃꯌꯥꯝꯅ ꯎꯔꯤꯕ ꯀꯩꯃꯤꯁꯦ ꯅꯠꯇꯕ ꯇꯣꯞ ꯇꯣꯞꯄ ꯀꯩꯃꯤ ꯑꯃ ꯄꯨꯔꯒ ꯂꯥꯛꯑꯅꯤ ꯃꯌꯥꯝ ꯉꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯑꯣꯏꯅ ꯂꯝꯇꯥꯏ ꯊꯥꯡꯖꯀꯣ ꯂꯝꯇꯥꯒꯤ ꯑꯍꯥꯟꯕ ꯊꯥꯡꯖ ꯅꯨꯃꯤꯠꯁꯤꯗ ꯂꯝꯇꯥꯏ ꯊꯥꯡꯖꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏ ꯍꯦꯟꯖꯨ ꯅꯍꯥꯁꯦ ꯏꯄꯤꯁꯣꯠ ꯑꯃ ꯍꯥꯞꯄ ꯉꯝꯅꯕꯗꯤ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯈꯤꯇꯪ ꯈꯨꯗꯣꯡ ꯆꯥꯗꯕꯗꯒꯤ ꯐꯨꯜꯗꯤ ꯍꯥꯞꯄ ꯉꯝꯃꯣꯏꯗꯧꯔꯦ ꯑꯗꯨꯕꯨ ꯇꯤꯖꯔ ꯂꯩꯗꯅ ꯃꯇꯦꯛ ꯑꯃ ꯑꯗꯨꯃꯥꯏꯅ ꯇꯤꯖꯔ ꯑꯩꯈꯣꯏ ꯍꯥꯞꯆꯔꯛꯀꯅꯤ ꯃꯌꯥꯝ ꯑꯗꯨꯁꯨ ꯑꯗꯨꯝ ꯉꯥꯏꯕꯤꯔꯝꯃꯣ ꯌꯦꯡꯈꯨꯝꯕꯝ ꯖꯦꯕꯤꯠ ꯄꯥꯟꯗ꯭ꯔꯤꯀꯣ ꯍꯥꯟꯅꯅ ꯑꯩꯈꯣꯏꯒꯤ ꯁꯟꯗ꯭ꯔꯦꯝꯕꯤ ꯁꯩꯁ꯭ꯔꯥ ꯍꯥꯞꯈꯤꯕꯗꯣ ꯑꯗꯨꯝ ꯌꯦꯡꯕꯤꯔꯝꯒꯗꯕ ꯃꯥꯜꯂꯦꯀꯣ ꯃꯌꯥꯝꯁꯨ ꯌꯦꯡꯗ꯭ꯔꯤꯕ꯭ꯔꯥ ꯁꯟꯗ꯭ꯔꯦꯝꯕꯤ ꯁꯩꯁ꯭ꯔꯥ ꯑꯗꯨꯒ ꯍꯦꯟꯖꯨ ꯅꯍꯥꯁꯦ ꯑꯩꯈꯣꯏ ꯏꯄꯤꯁꯣꯠ ꯄꯥꯔꯠ 1 2 ꯈꯥꯏꯗꯣꯛꯑꯀꯥꯟꯗ ꯁꯥꯡꯅꯗꯤ ꯑꯗꯨꯝ ꯍꯥꯞꯈ꯭ꯔꯕꯅꯦ ꯑꯗꯨꯁꯨ ꯃꯌꯥꯝ ꯑꯗꯨꯝ ꯄꯥꯝꯅ ꯌꯦꯡꯕꯤꯈꯤ ꯍꯦꯟꯖꯨ ꯅꯍꯥꯒꯤ ꯃꯈꯥ ꯊꯥꯗꯣꯛꯄꯤꯔꯛꯑꯣꯅ ꯑꯩꯈꯣꯏ ꯀꯃꯦꯟ ꯈꯔ ꯑꯗꯨꯝ ꯎꯖꯔꯝꯃꯤꯀꯣ ꯃꯌꯥꯝꯅ ꯍꯦꯟꯖꯨ ꯅꯍꯥ ꯄꯥꯔꯠ ꯃꯈꯥ ꯊꯥꯗꯣꯔꯛꯄꯁꯦ ꯑꯗꯨꯝ ꯄꯥꯝꯅꯈꯤꯕꯅꯤ ꯑꯗꯨꯅ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛꯁꯦ ꯂꯝꯇꯥ ꯊꯥꯁꯨ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯁꯦ ꯍꯦꯟꯖꯨ ꯅꯍꯥꯗꯣ ꯍꯥꯞꯅꯕ ꯌꯥꯝ ꯀꯟꯅ ꯁꯦꯝꯖꯔꯤ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯑꯥꯏꯁ ꯇꯤꯚꯤꯗ ꯊꯥꯔꯤꯕ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯗꯨꯕꯨ ꯃꯌꯥꯝ ꯌꯦꯡꯕꯤꯔꯕ꯭ꯔꯥ ꯗꯌꯥꯟꯗ ꯉꯥꯡꯉꯣ ꯆꯦꯁꯦ ꯀꯥꯏꯗꯩꯅꯣ ꯑꯩꯁꯦ ꯀꯩꯅꯧꯗꯒꯤꯅꯦ ꯍꯥꯟꯅ ꯑꯩ ꯂꯥꯏꯚ ꯏꯁꯇ꯭ꯔꯤꯃꯤꯡꯗꯁꯨꯀꯣ ꯑꯩꯒꯤ ꯂꯝ ꯀꯩꯀꯥ ꯍꯪꯕꯤꯔꯛꯄ ꯌꯥꯎꯏ ꯑꯗꯨꯗ ꯑꯩ ꯑꯗꯨꯝ ꯄꯟꯖꯈ꯭ꯔꯕꯅꯦ ꯑꯩ ꯀꯩꯅꯧꯗꯒꯤꯅꯦ ꯗꯌꯥꯟꯗꯗꯤ ꯀꯩ ꯂꯝꯗꯒꯤꯅꯣ ꯉꯁꯤꯗꯤ ꯃꯤ ꯌꯥꯝꯅ ꯂꯠꯂꯦ ꯗꯌꯥꯟꯗ ꯉꯁꯤ
ngasi lamtai thangza siga mari leina ko mayam do mamangi live streaming da sa bi leidana lamta tha siga mari leina ba wari khara dum sembiro o wari hapiro o tv da so hapo o aduga YouTube ta so hapiro o na dumaina comment khara thingna jagi mayam gi comment gi matung ina khoi henjuna semjare lamta ga mari leina na aduga lamtai thangzagi tongan ba picture story so dum khoi gi ICB channel da hapcha bani mayam na channel do subscribe tawramagadi hen hana dum ubiramagani ko ꯑꯩꯈꯣꯏꯒꯤ ISTVꯗ ꯆꯦꯅꯦꯜ ꯅꯝꯕꯔ 127 ꯑꯃꯗꯤ 128ꯇ ꯑꯩꯈꯣꯏꯒꯤ ꯄꯨꯄꯨ ꯇꯤꯚꯤ ꯆꯦꯅꯦꯜꯁꯦ ꯊꯥꯖꯔꯤꯕꯅꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯛꯎ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯑꯄꯥꯝ ꯑꯄꯥꯝꯕ ꯚꯤꯗꯤꯑꯣ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤꯁꯨ ꯇꯤꯚꯤꯗ ꯍꯥꯞꯄꯤꯔꯛꯑꯣꯅ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯏ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤꯁꯨ ꯍꯥꯞꯆꯔꯛꯀꯅꯤ ꯑꯗꯨꯒ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤ ꯂꯣꯏꯍꯧꯗꯕꯗꯣ ꯃꯈꯥ ꯄꯨꯊꯣꯔꯛꯑꯣ ꯍꯥꯏꯕ ꯀꯃꯦꯟ ꯃꯌꯥꯝꯁꯨ ꯊꯦꯡꯅꯈꯤ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯃꯈꯥ ꯄꯨꯊꯣꯛꯆꯔꯛꯀꯦ ꯑꯁꯤꯗꯤ ꯂꯥꯏꯚꯁꯦ ꯌꯥꯝ ꯀꯨꯏꯅ ꯊꯥꯔꯔꯣꯏꯒꯦꯀꯣ ꯌꯥꯝ ꯉꯥꯛ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯑꯩꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕꯁꯤꯡꯗ ꯀꯩꯅꯣꯗꯤ ꯇꯧꯔꯤꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯗꯤ ꯑꯗꯨꯝ ꯑꯣꯏꯔꯤꯕꯀꯣ ꯑꯩꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕꯁꯤꯗꯗꯤ ꯑꯗꯨꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯕ ꯑꯗꯨꯝ ꯌꯦꯡꯕꯤꯕ ꯚ꯭ꯌꯨꯋꯔꯁ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯦ ꯑꯗꯨꯒ ISTVꯁꯨ ꯂꯧꯁꯟꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯈꯪꯗꯕꯗꯒꯤ ꯌꯦꯡꯕꯤꯗꯕ ꯌꯥꯎꯔꯝꯃꯒꯁꯨ ꯌꯦꯡꯕꯤꯔꯣ ꯑꯩ ꯑꯃꯨꯛꯀꯁꯨ ꯍꯥꯏꯖꯒꯦ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯍꯥꯏꯕꯅꯤꯀꯣ ꯆꯦꯅꯦꯜ ꯅꯝꯕꯔ 127 ꯑꯃꯗꯤ 128ꯇ ꯑꯩꯈꯣꯏꯒꯤ ISTVꯗ ꯄꯨꯄꯨ ꯇꯤꯚꯤꯁꯦ ꯄꯨꯄꯨ ꯇꯤꯚꯤ ꯆꯦꯅꯦꯜꯁꯦ ꯊꯥꯔꯤꯕꯅꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯇꯧꯁꯟꯕꯤꯌꯨ ꯀꯩꯃꯤ ꯀꯔꯝ ꯀꯥꯟꯗ ꯊꯥꯔꯛꯀꯗꯧꯔꯤꯕꯅꯣ ꯉꯥꯏꯕ ꯋꯥꯔꯦ ꯃꯤꯅꯠ ꯈꯔ ꯁꯥꯡꯅ ꯊꯥꯔꯛꯑꯣ ꯍꯥꯐꯤꯁ ꯑꯁꯤꯐ KEIMI 21ꯁꯦ ꯍꯌꯦꯡ ꯁꯣꯏꯗꯅ ꯍꯥꯞꯄꯛꯀꯅꯤꯌꯦ ꯑꯗꯨꯒ ꯁꯥꯡꯕ ꯁꯥꯡꯗꯕꯗꯣ ꯍꯣꯏ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯈꯔꯗꯤ ꯑꯗꯨꯝ ꯁꯥꯡꯉꯛꯀꯅꯤ ꯃꯌꯥꯝꯅ ꯌꯦꯡꯕ ꯌꯥꯔꯅꯤ ꯍꯥꯏꯕꯒꯤ ꯃꯤꯅꯠꯁꯇ ꯑꯗꯨꯝ ꯊꯥꯗꯣꯛꯆꯔꯛꯀꯦ ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯑꯋꯥꯕꯗꯨꯁꯨ ꯌꯦꯡꯕꯤꯔꯒ ꯀꯣꯛꯄꯤꯔꯣ ꯍꯌꯦꯡꯗꯤ ꯁꯣꯏꯗꯕꯤꯗ KEIMI 21 ꯊꯥꯒꯠꯂꯛꯑꯅꯤ ꯈꯦꯂꯦꯟ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯑꯩꯒꯤ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡꯁꯤꯗ ꯆꯪꯕꯤꯔꯛꯄꯒꯤꯗꯃꯛꯇ KEIMI करम कांदा थागलकदोनो हाइबा वाहंगसिनिको अदुम मयामना तोइना हंगबिरिसे अदुगा KEIMI से लोइराद्रा अनंबना मयामना नुसिबिबसे KEIMI से हम नुसिबिको अदो KEIMI दा नुसिबिबा सुमाइना अखोई होय मयामना पुपु टीवी ना हे हापाइगै पुपु टीवी गी वीडियो बो ओइरदि सपोर्ट तौजरगे हाइबा इचिल नाउ मयाम अमा लै अदुगिदमक्तसु यामना अखोइना चाउथोकचै मयामबसु थागतचरी अदुगा KEIMI खक्तमग येंगबा अतैदि येंगनिंगदे अतैदि येंगरोगे अदुगा टीवी सु सब्सक्राइब तौरगे काइना खनबै इचिल नाउ यावरमबसु याइ यावरमदबसु ओइसनु करिगुंबा यावरमबा तारगदि मदु तौबिगनु अखोइ पुपु टीवी गी वीडियो खुदिंगमक पुपु टीवी की कंटेंट खुदिंगमक मयाम अदुम नुसिबियु अदुम सपोर्ट तौबियु अदुगा अखोइगी ISTVदा नौना हंगजरिबा चैनल नंबर 127 अमदि 128 सिबुजु मयामना नुसिबिदुना हेने सपोर्ट तौबियु मयामना नुसिबिरिगे अखोइ KEIMI मखाता अदुम पुथोकपसु ngमगदौरिबनी अदुगा अखोइगी चैनल सिसु हेने चाउथोक्तुना मियामगी सेवा याम कुइना तौबा ngमजगदौरिबनी मयाम ꯑꯩꯗꯤ ꯂꯣꯏꯅ ꯌꯦꯡꯉꯤ ꯑꯞꯂꯣꯗ ꯇꯧꯔꯛꯄꯁꯤꯡ ꯌꯦꯡꯈꯨꯕꯝꯖꯕꯤ ꯊꯦꯡꯛ ꯌꯨ ꯂꯣꯏꯅ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯀꯩꯅꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯂꯥꯏꯚꯁꯦ ꯌꯥꯝ ꯀꯨꯏꯅ ꯊꯥꯖꯔꯔꯣꯏꯒꯦ ꯑꯗꯨꯒ ꯅꯍꯥꯟꯒꯩꯒꯗꯤ ꯃꯤꯁꯤ ꯂꯠꯄꯁꯦ ꯉꯁꯤꯗꯤ ꯈꯔ ꯂꯠꯄ ꯃꯥꯜꯂꯤꯀꯣ ꯅꯍꯥꯟꯒꯩꯗꯤ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡꯁꯦ ꯃꯤ ꯌꯥꯝꯅ ꯆꯪꯉꯛꯄꯅꯤ ꯀꯃꯦꯟ ꯄꯥꯕ ꯉꯝꯗꯕꯅꯤ ꯖꯔ ꯆꯠꯈꯤꯕꯅ ꯍꯥꯟꯗꯅ ꯑꯩꯒꯤ ꯀꯃꯦꯟ ꯄꯥꯕꯤꯔꯛꯇꯦꯅ ꯋꯥꯔꯧꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯕꯅꯤ ꯉꯁꯤꯁꯦ ꯂꯝꯇꯥꯏ ꯊꯥꯡꯖ ꯑꯣꯏꯕꯁꯤꯗ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡꯁꯤꯁꯨ ꯂꯣꯏꯅ ꯆꯪꯉꯛꯇ꯭ꯔꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦ Tuesday da mu mayamga comment pathokpagi sumaina wari watai tawbagi live interact tawnaba ai live adum thajara ke ko aduga
ngasi oinadi loisanaba tawrage aduga lamtaga mari leinana amadi ngasi lamtai thangzasiga mari leinana aikogi pupu tv gi site tagi su wari ama adum upload tawrakani mapung phana full video upload tawba ngamdragasu hejuna gi mate khradi lamtai thangzaga mari leinana hapcharakani adu sungai biramu KEIMI ahobadagi aroiba phawba apunboina amuk thabirak nungai jagani angang singna hena pami KEIMI se ngangom anan adongi comment sisu suggestion je khoi dum logjare hoi hobadagi loiba phawba amuktada khoi punna full episode oina hapa ngamna bona jage aduga season kharadi dum hapkhrabani all KEIMI na thara kanda episode khara dum punjalaga pulap hapane adu apunmagi oina season 1 to 3 hapkibase sise pulap video amatang da hapadi khara khudong chagadaba mande aduna season 1 gi pulap aduga 2 gi pulap aduga 3 gi pulap sumaina episode amatang da sarga hapakpagi khudong chaba leiragadi khoi dum hapcharake myam adu sudum ngai biramo adudi myam ngasigi oinadi live streaming se matang asida lagi ko matang gi Tuesday ngai biramo adudi myam bye bye